Hi, welcome back everyone. Today I would like to share some interesting story about hope. ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯑꯆꯧꯕ ꯗ꯭ꯔꯤꯝ ꯂꯩꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯣꯞꯂꯦꯁ ꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯒꯦꯅ ꯈꯜꯂꯝꯕ ꯄꯥꯟꯗꯝ ꯀꯌꯥ ꯑꯃ ꯀꯥꯏꯈꯤꯕ ꯑꯗꯨꯒ ꯅꯤꯡꯕ ꯀꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯂꯩꯔꯛꯇꯕꯗꯒꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯑꯣꯏꯔꯔꯣꯏꯅ ꯈꯜꯂꯛꯄꯗꯒꯤ ꯇꯁꯦꯡꯅ ꯑꯣꯏꯒꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯥꯏ ꯄꯥꯛꯇꯅ ꯆꯠꯈꯤꯕꯒꯤ ꯑꯩꯈꯣꯏ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯃꯃꯥꯡꯗ ꯊꯣꯛꯄ ꯂꯩꯔꯦ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯔꯦ ꯃꯌꯥꯝ ꯇꯥꯔꯦ ꯑꯗꯨꯅ ꯍꯣꯞ ꯑꯁꯥꯁꯤꯅ ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯌꯥꯝ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃ ꯄꯤꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯀꯥꯟꯗ ꯃꯌꯥꯝꯅꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯍꯥꯟꯅ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯤ ꯌꯥꯎꯔꯒꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯥꯏꯗꯤꯌꯥꯁꯤꯒ ꯁꯣꯝꯅ ꯈꯜꯂꯤꯕ ꯑꯥꯏꯗꯤꯌꯥꯗꯨꯒ ꯀꯌꯥꯝ ꯃꯥꯟꯅꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯗꯤꯁꯀꯁ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯒ ꯍꯦꯟꯅ ꯈꯪꯃꯤꯟꯅꯁꯦ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯀꯤ ꯋꯥꯔꯤꯁꯦ ꯑꯩ ꯍꯧꯖꯔꯛꯑꯒꯦ 1950s ꯗꯣꯛꯇꯔ ꯀꯔꯠ ꯔꯤꯁꯇꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯅ ꯎꯆꯤ ꯈꯔ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯌꯣꯛꯄ ꯎꯆꯤ ꯈꯔꯒ ꯂꯝꯗ ꯌꯣꯛꯄ ꯎꯆꯤ ꯈꯔꯒ ꯃꯥꯅ ꯈꯣꯝꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯃꯈꯛ ꯇꯧꯈꯤꯕꯅꯤ ꯃꯥꯅ ꯇꯧꯈꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯔꯤꯄꯤꯠ ꯇꯧꯍꯟꯅꯤꯡꯗꯕ ꯃꯈꯜꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯃꯈꯛꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯃꯥꯅ ꯎꯆꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯦꯠ ꯑꯣꯏꯅ ꯂꯣꯏꯕ ꯎꯆꯤ ꯈꯔ ꯑꯗꯨꯀꯥꯟꯗ ꯂꯝꯗꯒꯤ ꯎꯆꯤ ꯈꯔ ꯃꯥꯅ ꯐꯥꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯍꯥꯞꯄ ꯖꯥꯔ ꯑꯃ ꯀꯟꯇꯦꯅꯔ ꯑꯃꯈꯛꯇ ꯃꯥꯅ ꯊꯥꯗꯔꯀꯥꯟꯗ ꯃꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯏꯁꯤꯡꯗ ꯏꯔꯣꯏꯔꯀꯥꯟꯗ ꯇꯥꯎꯔꯀꯥꯟꯗ ꯍꯤꯡꯕ ꯉꯝꯒꯦꯅ ꯃꯥꯅ ꯈꯪꯅꯤꯡꯕꯗꯒꯤ ꯃꯥꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯃꯈꯛ ꯇꯧꯋꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯂꯝꯗꯒꯤ ꯄꯨꯔꯛꯄ ꯎꯆꯤꯁꯤꯡꯁꯦ ꯑꯗꯩꯗꯤ ꯌꯨꯝꯗ ꯄꯨꯔꯛꯄ ꯎꯆꯤꯁꯤꯡꯁꯦ ꯄꯨꯟꯅ ꯖꯥꯔ ꯈꯔꯗ ꯃꯥꯅ ꯌꯦꯟꯊꯣꯛꯑꯀꯥꯟꯗ ꯃꯥꯅ ꯍꯥꯞꯄ ꯀꯥꯟꯁꯤꯗ ꯂꯦꯕꯦꯜ ꯇꯧꯔꯀꯥꯟꯗ ꯁꯤꯅ ꯌꯨꯝꯗ ꯌꯣꯛꯄꯅꯤ ꯑꯗꯨꯒ ꯁꯤꯅ ꯂꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯝꯗꯒꯤ ꯄꯨꯔꯛꯄ ꯎꯆꯤꯁꯤꯡꯁꯦ ꯑꯦꯔꯥꯎꯟ 15 ꯃꯤꯅꯠꯁꯃꯨꯛ ꯍꯤꯡꯕ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯂꯣꯏ ꯏꯔꯥꯛꯅꯔ ꯁꯤꯈꯤ ꯑꯗꯨꯕꯨ ꯗꯣꯃꯦꯁꯇꯤꯛꯇ ꯑꯩꯈꯣꯏꯒꯤ ꯄꯦꯠ ꯑꯣꯏꯅ ꯂꯣꯏꯕꯁꯤꯡꯁꯤꯅ ꯍꯦꯟꯅ ꯈꯔ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯃꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯋꯥꯏꯜꯗ ꯂꯩꯔꯤꯁꯤꯡꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯉꯝꯅꯤ ꯑꯗꯨꯒ ꯗꯣꯃꯦꯁꯇꯤꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯉꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯕꯁꯤꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯍꯥꯏꯐꯦꯠ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯀꯤ ꯑꯣꯔ ꯍꯥꯟꯅ ꯈꯪꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯥꯗꯤ ꯁꯥꯏꯃꯨꯛ ꯍꯤꯡꯉꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯂꯝꯗꯒꯤ ꯌꯣꯛꯄ ꯎꯆꯤꯁꯤꯡꯁꯤꯅ ꯃꯥꯗꯤ ꯑꯦꯔꯥꯎꯟ 15 ꯃꯤꯅꯠꯁ ꯍꯤꯡꯉꯦ ꯑꯗꯨꯒ 15 ꯃꯤꯅꯠꯁꯀꯤ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯂꯣꯏ ꯏꯔꯥꯛꯅꯔ ꯁꯤ ꯑꯗꯨꯕꯨ ꯗꯣꯃꯦꯁꯇꯤꯛꯇ ꯑꯩꯈꯣꯏ ꯄꯦꯠ ꯑꯣꯏꯅ ꯂꯣꯏꯕꯁꯤꯡꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯉꯦ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯏꯅ ꯍꯤꯡꯉꯦ ꯃꯣꯏꯅ 15 ꯃꯤꯅꯠꯁ ꯍꯤꯡꯉꯕꯅꯤꯅ ꯗꯣꯃꯦꯁꯇꯤꯛꯁꯤꯡꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯈꯟꯕ ꯃꯇꯝꯗꯗꯤ ꯑꯦꯛꯆꯨꯋꯦꯂꯤ ꯉꯁꯥꯏ ꯋꯥꯏꯜꯗ ꯂꯩꯕꯁꯤꯡꯗꯨꯗꯤ ꯃꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯦꯗꯖꯁꯃꯦꯟꯠ ꯌꯥꯝꯅ ꯍꯩꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥ ꯀꯟꯕ ꯍꯦꯜꯂꯝꯒꯅꯤ ꯑꯗꯨꯅ ꯃꯣꯏꯅ 15 ꯍꯤꯡꯉꯕꯅꯤꯅ ꯗꯣꯃꯦꯁꯇꯤꯛꯁꯤꯡꯁꯤꯅ ꯈꯔ ꯍꯟꯊꯅ ꯍꯤꯡꯉꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯑꯩ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯄꯥꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯋꯥꯏꯜꯗ ꯂꯩꯕꯁꯤꯡꯅ 15 ꯃꯤꯅꯠꯁꯈꯛ ꯍꯤꯡꯉꯒ ꯉꯁꯥꯏꯒꯤ ꯗꯣꯃꯦꯁꯇꯤꯛꯇ ꯂꯩꯕꯁꯤꯡꯒꯤꯗꯤ ꯁꯝ ꯑꯥꯔ 40 to 50 ꯑꯋꯥꯔꯁꯄꯨ ꯍꯤꯡꯕ ꯌꯥꯎꯋꯦ ꯃꯣꯏꯒꯤ ꯃꯔꯛꯁꯤꯗ ꯑꯗꯨ ꯏꯚꯟ 60 ꯑꯋꯥꯔꯁ ꯍꯤꯡꯕꯁꯨ ꯌꯥꯎꯋꯦꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯗ ꯍꯥꯏꯗꯤ ꯗꯣꯃꯦꯁꯇꯤꯛꯁꯤꯡꯁꯤꯅ ꯌꯥꯝꯅ ꯁꯥꯡꯅ ꯍꯤꯡꯕ ꯍꯦꯜꯂꯦ ꯃꯥꯅ ꯀꯔꯤꯒꯤꯅꯣꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯋꯥꯏꯜꯗ ꯂꯩꯕꯁꯤꯡꯁꯦ ꯃꯥꯅ ꯑꯃꯨꯛ ꯔꯤꯇꯦꯁ ꯇꯧꯋꯦꯕ ꯃꯥꯅ ꯍꯟꯗꯛꯀꯤ ꯔꯤꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯤ ꯇꯧꯒꯦꯗ ꯎꯆꯤꯁꯤ ꯃꯥꯅ 15 ꯃꯤꯅꯠꯁ ꯍꯤꯡꯉꯦ ꯈꯪꯈ꯭ꯔꯦꯀꯣ ꯑꯗꯨꯅ 15 ꯃꯤꯅꯠꯁ ꯍꯤꯡꯉꯦ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯎꯆꯤꯁꯤꯡꯁꯦ ꯑꯃꯨꯛ ꯖꯥꯔꯗ ꯍꯥꯞꯆꯤꯜꯂꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯏꯔꯥꯛꯅꯔꯀꯥꯟꯗ ꯁꯤꯗꯣꯔꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯅ ꯎꯆꯤꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯀꯪꯍꯜꯂꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯦ ꯑꯗꯨꯒ ꯄꯣꯊꯥꯍꯜꯂ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯖꯥꯔꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦꯕ ꯃꯥꯅ ꯖꯥꯔꯁꯤꯗ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯍꯟꯗꯛꯃꯨꯛꯇꯤ ꯉꯁꯥꯏ ꯎꯆꯤꯁꯤꯡꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯉꯝꯒꯅꯤꯅ ꯈꯜꯂꯤ ꯃꯌꯥꯝꯁꯤꯡꯅ ꯑꯦꯁꯇꯣꯅꯤꯁꯤꯡꯂꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯗꯦ ꯁꯔꯚꯥꯏꯚ ꯃꯣꯔ ꯗꯦꯟ 60 ꯑꯋꯥꯔꯁ 60 ꯑꯋꯥꯔꯁ ꯍꯦꯟꯅ ꯃꯣꯏ ꯍꯤꯡꯕ ꯉꯝꯃꯦꯕ 60 ꯑꯋꯥꯔꯁ ꯍꯤꯡꯕ ꯃꯇꯝꯗꯨꯗ ꯀꯟꯀ꯭ꯂꯨꯖꯟꯁꯦ ꯀꯩ ꯇꯥꯔꯛꯀꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏꯅ ꯏꯁꯤꯡꯗꯨꯗ ꯇꯥꯔꯀꯥꯟꯗ ꯃꯣꯏꯒꯤ ꯋꯦ ꯑꯥꯎꯠ ꯂꯩꯇ꯭ꯔꯦ ꯃꯣꯏ ꯆꯣꯡꯊꯣꯛꯇꯅ ꯇ꯭ꯔꯥꯏ ꯇꯧꯗꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯣꯏ ꯊꯣꯛꯅꯕ ꯃꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯣꯞ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯏ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯖꯁ ꯑꯩ ꯒꯤꯞ ꯑꯞ ꯇꯧꯔꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯒꯤꯞ ꯑꯞ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯦꯛꯁ ꯃꯣꯃꯦꯟꯇꯗꯤ ꯉꯁꯥꯏ ꯑꯃꯨꯛ ꯂꯧꯈꯠꯂꯀꯥꯟꯗ ꯊꯝꯃꯨꯕꯅ ꯔꯤꯖꯟ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯗ ꯑꯩ ꯀꯜꯂꯛꯈꯤꯅꯤ ꯑꯩ ꯑꯃꯨꯛ ꯂꯧꯈꯠꯄꯤꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯤꯗ ꯃꯣꯏꯁꯦ ꯁꯔꯚꯥꯏꯚ ꯇꯧꯅꯕ ꯒꯤꯞ ꯑꯞ ꯇꯧꯕꯗꯨ ꯇꯧꯗꯕꯤꯗ ꯑꯩ ꯁꯤꯃꯗꯤ ꯉꯝꯃꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯀꯜꯂꯛꯈꯤꯅꯤ ꯑꯩ ꯍꯤꯡꯉꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨ ꯃꯣꯏꯁꯦ 60 ꯑꯋꯥꯔꯁ ꯍꯦꯟꯅ ꯁꯔꯚꯥꯏꯚ ꯇꯧꯈꯤꯕ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯟꯅ ꯇꯧꯔꯀꯥꯟꯗ ꯂꯩꯔꯝꯃꯕ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕ ꯑꯩꯅ ꯎꯔꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯤ ꯄꯣꯠꯁꯦ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯑꯃ ꯇꯁꯦꯡꯅ ꯎꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯅꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯜꯁꯤ ꯃꯅꯨꯡꯗ ꯇꯧꯕ ꯉꯝꯅꯤꯅ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯝꯗꯕ ꯀꯩ ꯂꯩꯒꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯗꯤ ꯐꯤꯖꯤꯀꯦꯜ ꯂꯦꯕꯔ ꯋꯥꯔꯛꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯃꯄꯨꯟꯁꯤꯒꯤ ꯊꯕꯛꯐꯥꯎ ꯁꯨꯗ꯭ꯔꯤꯕ ꯍꯥꯏꯗꯤ USA ꯗꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ UK ꯗꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯊꯤꯅ ꯔꯣꯌꯦꯜ ꯑꯣꯏꯕ ꯅꯣꯕꯜ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯑꯃꯗꯒꯤ ꯀꯧꯊꯣꯔꯛꯑꯀꯥꯟꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯥꯔ ꯊꯕꯛ ꯁꯨꯍꯟꯁꯤꯅꯦ ꯃꯣꯏ ꯁꯨꯕ ꯉꯝꯅꯤꯅ ꯈꯟꯒꯗ꯭ꯔꯥ
ngamoi until and unless tabuk tu moina work tawra kanda ngamme ha du masana khanga kan ngasai tabuk tu ngamme ha khang tuine adagi di khoina Mount Everest kaiba some people hoi dum Guinness Book of Record haidera Guinness Book of Record haidera ai chap chaba pronunciation di understand tawdre khangdre adu yo madu record tham myam sin moina ngammi sin do khoi impossible oiba task myam su yauriba moina ngammi kai gino because they think that they can and they have the hope that they will be able to do it. Hari to moi tawba ngamni habi asa mo leibine moi hope to leibine akhui chu chamane aina ai businessman afaw mo ninge ai paisa yam pai mi mo ninge aina madugi dream du da aina kari mo khara thaba khara masagi we janghan na won na kum tamda barrier me andi leram ngani but the investment gi adigi mathangda aina to plan gi failure gi aina one time failure mutong next time ko try to do ji kari reason no aina mutong one time fail do aina give up to do ji kaina no if I have that hope that I will be successful one day I know my parking heavy hope to later kana katane ngasai lai jo barrier aina cross to one do next failure amuksu aina amuksu cross to amuksu failure amuksu cross to do ji kari na no hargadi just because of that hope to na adubu nang ngamroi nang oiroi nungti despair to bunga tan nang akoi bu surrounding the thumjal lai taragadi you will just simply give up nang give up to kani ain tori oiroi nang thajar kani nang once nang sana nang tori thabusi nang thajaroi oiroi nang thajagraba that's the failure that's the point of failure adu my pa kai taragadi asa thamba ngamakini na khanba ngamkani na hanjan try to ga hona kan chatla kan ka tane khona ngam tu je ana hope high important reason ai punsi ai ngamgani na kan ta ga di ai sana believe to ga di hope high posina nang na pa me from the destination du yo matam da compulsorily help to ga ni sine ma'am na kai khali ge ha du su ma'am khala comment bibiramo ma'am na content kanai hena khanbiragadi natragana interesting way na khanbiragadi ma'am like tawbiramo share tawbiramo adu kanda hena topa no content ma'am jinju ai ma'am yam to propagam na bona jage adu ma'am da ina sijo aisu asam galoina na aina semjari ba video je mi khradadi compulsory yengani amasung mi khanadi ai video soidan pambi gani na khalaga na ai video je na upload tawjabani ma'am na su kam soidan help tawbiu thank you so much for watching until the end and let's meet again in my next video. Thank you so much.